Narendra Murti na Kshetrigao gi Cheng se sumaina otlaga piu haibase hairakpra sini akhoi hangjaningi se deso unarubadana kaka hoi unarubadana thokte order thokpa leite na khumbire e haire aduna staff sida leminani ba ahum mari se moigi maran se haibidi mi kharagi natraga mathak thongbagi innaba honabada awoi bamta ngangdreba adoidi parja sing se akhoi kanadanu haiba akhoi na haijani na department yemma matamda lisang sani yenbiramo haiba loino wanare sing jawba kaya manange turen kaibadu da loi jawnari ni tawrise adu karimta adu gumbai posu phangdre adu karam mawongno kanana o kai haidi sarkar sida BJP ne pai khangi party dol manade khangi adu oragasu Narendra Murti na Kshetrigao gi Cheng se sumaina otlaga piu haibase hairakpra sini akhoi hangjaningi se aduna maram yam chade sigi posima adu hoji hojima akhoi yengba pami adubo akhoi khanagini habedi akhoi sida tawba yaba akhoi su tawkini kainoda akhoi isamak se awaba ngaktani Kshetrigao se yambana adu cheng phangdabai mathaktu da sigumbagi pot amasu akhoi da ikai hanba mimangda adegi sumai tawba posimasu akhoi da ngalaitana thengna jare aduna ngasi se khanara kanda pung gaya phomanu da lowba yagade haiba pochu hangjagini kaka hoi budi wari sare haibabu adu si akhoi lai sing se parja loina haurak agadi achobi irang oini sidi agent khaktane ba akhoi ge agent kunja gano khaktane karam thagino haibada ADM na halakpada cheng si ama bhau bek ama bhau watana tha loi suno bini hai madugi pochu mamangda tha manga yene haibaduna ahum khaktangi yelaga tokre ahum dusu phangdaba yawra marak sida jol polling khara khaktani phangdaba na yambani